ꯃꯌꯥꯝ ꯃꯍꯥꯃꯃꯨꯛꯇꯗ ꯀꯪꯂꯩ ꯔꯤꯚ꯭ꯌꯨ ꯇꯔꯥꯝ ꯂꯧꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯤꯑꯣ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯥꯏꯔꯦꯛꯇꯔꯅ ꯂꯣꯀꯦꯁ ꯀꯅꯒꯔꯥꯖ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯑꯦꯁ ꯂꯂꯤꯠ ꯀꯨꯃꯥꯔ ꯑꯃꯁꯨꯡ ꯖꯒꯗꯤꯁ ꯄꯂꯥꯅꯤꯁꯥꯃꯤ ꯃꯨꯚꯤ ꯑꯁꯤ ꯑꯦ ꯍꯤꯁꯇ꯭ꯔꯤ ꯑꯣꯐ ꯚꯥꯏꯑꯣꯂꯦꯟꯁ ꯍꯥꯏꯕ ꯗꯦꯕꯤꯗ ꯀꯣꯅꯦꯠꯕꯔꯒꯅ ꯏꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯒꯤ ꯋꯥꯔꯤ ꯑꯁꯤ ꯈꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯗꯨꯅ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯈꯤꯕꯅꯤ ꯃꯨꯚꯤ ꯑꯁꯤꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯇꯝ ꯂꯥꯡꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯕꯤꯖꯦ ꯊꯦꯂꯥꯄꯇꯤ ꯇ꯭ꯔꯤꯁꯥ ꯀ꯭ꯔꯤꯁꯅꯟ ꯄ꯭ꯔꯤꯌꯥ ꯑꯅꯟꯗ ꯁꯟꯖꯦ ꯗꯠ ꯑꯃꯁꯨꯡ ꯑꯔꯖꯨꯟ ꯁꯔꯖꯥꯅꯤ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯂꯤꯕ ꯑꯁꯤ ꯑꯟꯙꯕꯤꯁ꯭ꯋꯥꯁꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯦ ꯃꯍꯤ ꯂꯥꯡꯍꯜꯂꯤ ꯑꯃꯁꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯑꯣꯏ ꯍꯥꯏꯕꯁꯦ ꯃꯨꯚꯤ ꯑꯁꯤꯅ ꯇꯥꯛꯂꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯧꯔꯛꯄꯒꯤ ꯁꯛꯇꯝꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕꯁꯤ ꯅꯨꯄꯥ ꯑꯃ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯌꯨꯝ ꯑꯃꯗ ꯃꯤ ꯀꯅꯥ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯌꯨꯝ ꯑꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯁꯤꯝꯂꯥꯒꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯒꯤ ꯌꯨꯝꯅꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯃꯤ ꯈꯔꯅ ꯃꯈꯣꯏꯕꯨ ꯅꯦꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯔꯛꯄꯅꯤ ꯃꯈꯣꯏꯅ ꯀꯣꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨꯕꯨ ꯊꯥꯡ ꯂꯦꯡꯗꯨꯅ ꯍꯥꯠꯈꯤ ꯃꯄꯥꯟꯗ ꯄꯨꯜꯂꯤꯕ ꯍꯨꯏ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯦꯝꯅ ꯊꯥꯈꯤꯗꯦ ꯂꯣꯏꯅ ꯍꯥꯠꯇꯣꯛꯏ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯃꯀꯣꯛ ꯈꯔ ꯆꯥꯛꯄ ꯅꯨꯄꯥ ꯑꯃ ꯌꯥꯎꯏ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯗ꯭ꯔꯣꯋꯔ ꯑꯗꯨ ꯍꯥꯡꯉꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯔꯤꯚꯣꯜꯚꯔ ꯑꯃ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯩ ꯔꯤꯚꯣꯜꯚꯔ ꯑꯗꯨ ꯃꯍꯥꯛꯅ ꯌꯦꯞꯁꯤꯟꯗꯨꯅ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯍꯥꯏꯕꯗꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯗꯤ ꯐꯃꯨꯡꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯕ ꯑꯗꯣ ꯃꯍꯥꯛꯅ ꯎꯈꯤ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯁꯔꯥꯛ ꯇꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯀꯟꯇ꯭ꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯃꯁꯨꯡ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅꯗꯤ ꯒꯥꯔꯤꯗ ꯇꯣꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯉꯥꯏꯕꯅꯤ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯀꯣꯛ ꯆꯥꯛꯄꯁꯦ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏꯕꯨ ꯗꯁꯥ ꯁꯣꯏꯗꯅ ꯇꯥꯍꯟꯗꯣꯔꯤꯕꯅꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯔꯛꯇꯨꯅ ꯁꯤꯝꯂꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯍꯩꯅꯥ ꯑꯃ ꯀꯩꯊꯦꯜꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯤ ꯀꯌꯥꯕꯨ ꯁꯣꯛꯍꯟꯗꯨꯅ ꯁꯔꯥꯛ ꯇꯝꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯔꯤꯄꯣꯔꯇꯔ ꯑꯗꯨꯅ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯑꯗꯨꯗ ꯇꯝꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯀꯌꯥꯁꯨ ꯊꯣꯛꯃꯛꯏ ꯑꯃꯁꯨꯡ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯁꯠ ꯔꯦꯟꯖꯔ ꯖꯣꯁꯤꯁꯨ ꯂꯥꯛꯏ ꯖꯣꯁꯤꯅ ꯄꯥꯔꯊꯤꯕꯟꯒꯤ ꯅꯨꯄꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯄꯥꯔꯊꯤꯕꯟꯒꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯇ꯭ꯌꯥ ꯀꯧꯏ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯆꯠꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯕꯅꯤ ꯄꯥꯔꯊꯤꯕꯟꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯖꯣꯁꯤꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯥꯔꯊꯤꯕꯟꯗꯤ ꯃꯆꯥꯅꯨꯄꯥ ꯁꯤꯗꯨꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯆꯠꯈꯤ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯖꯣꯁꯤꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯐꯣꯟ ꯁꯨꯡꯄꯥꯏ ꯄꯥꯏꯈꯠꯇꯦꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯄ ꯂꯩꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯃꯤ ꯐꯣꯟꯗꯣ ꯑꯁꯨꯝ ꯇꯧꯕꯗꯗꯤ ꯄꯥꯔꯊꯤꯕꯟ ꯑꯗꯨꯁꯨ ꯐꯣꯟ ꯄꯥꯏꯈꯠꯂꯤ ꯔꯦꯟꯖꯔ ꯑꯗꯨꯅ ꯄꯥꯔꯊꯤꯕꯟꯗ ꯐꯣꯟ ꯇꯧꯕꯒꯤ ꯃꯔꯝ ꯑꯁꯤ ꯄꯥꯔꯊꯤꯕꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯦꯅꯤꯃꯦꯜ ꯔꯦꯁꯀ꯭ꯌꯨअर ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯥꯔꯊꯤꯕꯟꯕꯨ ꯀꯧꯕꯅꯤ ꯍꯥꯏꯕꯗꯤ ꯁꯥ ꯉꯥ ꯑꯁꯤ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯍꯥꯏꯕꯁꯦ ꯄꯥꯔꯊꯤꯕꯟ ꯇꯁꯦꯡꯅ ꯈꯪꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯍꯥꯏꯕꯗꯤ ꯔꯦꯟꯖꯔ ꯑꯗꯨꯅ ꯄꯥꯔꯊꯤꯕꯟꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯧꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯗꯨ ꯂꯥꯛꯇꯨꯅ ꯐꯤꯕꯝ ꯑꯁꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯥꯏꯗꯨꯅ ꯖꯣꯁꯤꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯐꯤꯕꯝ ꯑꯁꯦ ꯌꯥꯝꯅ ꯁꯣꯛꯏ ꯁꯨꯃꯥꯏꯅ ꯇꯧꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯀꯌꯥꯁꯦ ꯑꯁꯨꯝ ꯁꯣꯛꯄ ꯅꯪꯉꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯅꯤꯃꯦꯜ ꯀꯟꯇ꯭ꯔꯣꯜ ꯐꯣꯔꯝꯗꯒꯤ ꯃꯤ ꯑꯅꯤ ꯑꯃꯁꯨ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯩꯅꯥ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯝꯗꯦ ꯍꯩꯅꯥ ꯑꯗꯨꯗꯤ ꯃꯤ ꯀꯌꯥꯕꯨ ꯇꯝꯊꯤꯅ ꯆꯤꯛꯇꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯊꯥꯗꯠꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯅꯪ ꯁ꯭ꯀꯨꯜꯗ ꯉꯁꯤ ꯊꯦꯡꯅ ꯌꯧꯏ ꯍꯥꯏꯗꯨꯅ ꯅꯃꯥꯗ ꯇꯝꯒꯅꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯁ꯭ꯀꯨꯜꯗ ꯐꯣꯟ ꯄꯨꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯏꯃꯥꯗ ꯇꯝꯕꯤꯒꯅꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯗꯤꯜ ꯇꯧꯅꯔꯝꯃꯤ ꯄꯥꯔꯊꯤꯕꯟꯁꯨ ꯒꯥꯔꯤ ꯑꯗꯨ ꯍꯥꯊꯨ ꯍꯩꯅꯥꯅ ꯂꯩꯔꯤꯕ ꯖꯒꯥꯗꯨ ꯂꯥꯛꯏ ꯍꯩꯅꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤ ꯀꯩꯃꯛꯁꯨ ꯅꯠꯇꯦ ꯍꯨꯏꯃꯛꯁꯨ ꯅꯠꯇꯦ ꯖꯪꯒꯜꯗ ꯂꯩꯕ ꯁꯥꯅꯤ ꯄꯥꯔꯊꯤꯕꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩꯅꯥ ꯍꯥꯏꯔꯤꯕ ꯁꯥ ꯑꯁꯤꯗꯤꯅꯦ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯆꯠꯄꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛ ꯑꯁꯤ ꯃꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯍꯧꯕ ꯑꯣꯏꯔꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯀꯤꯗꯨꯅ ꯃꯍꯥꯛꯅ ꯑꯦꯇꯦꯛ ꯇꯧꯕꯅꯤ ꯃꯤꯁꯤꯡꯅꯁꯨ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯤꯗꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯃꯍꯥꯛ ꯑꯁꯦ ꯍꯥꯏꯕꯗꯤ ꯍꯩꯅꯥ ꯑꯁꯦ ꯍꯤꯡꯅ ꯐꯥꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯛꯏ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯁꯨꯝꯅ ꯃꯥꯕꯨ ꯐꯥꯅꯕ ꯍꯣꯠꯅ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯛꯅ ꯁꯔꯥꯛ ꯇꯝꯈꯤꯕ ꯌꯥꯏ ꯃꯔꯝ ꯑꯗꯨꯅ ꯋꯥꯀꯤ ꯇꯣꯀꯤꯁꯤꯄꯨ ꯏꯕꯥꯅꯤ ꯄꯥꯎ ꯐꯥꯎꯅꯔꯒ ꯍꯩꯅꯥꯁꯤ ꯐꯥꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯣꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯗ ꯃꯁꯤꯒꯤ ꯕꯦꯔꯤꯀꯦꯠ ꯑꯁꯦ ꯂꯧꯊꯣꯛꯎ ꯅꯠꯇ ꯇꯥꯔꯒꯗꯤ ꯍꯩꯅꯥ ꯑꯁꯤꯅ ꯁ꯭ꯀꯨꯜꯗ ꯆꯪꯈꯤ ꯇꯥꯔꯒꯗꯤ ꯑꯉꯥꯡꯁꯤꯡꯕꯨ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯗꯨꯅ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯑꯩꯒꯤ ꯊꯕꯛꯁꯤꯁꯨ ꯅꯪꯅ ꯇꯧꯔꯣꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯣꯁꯤꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯎꯄꯥꯏ ꯂꯩꯇꯅ ꯊꯣꯛꯂꯛꯏ ꯄꯥꯔꯊꯤꯕꯟꯅ ꯖꯣꯁꯤꯗ ꯇ꯭ꯔꯥꯡꯀꯨꯂꯥꯏꯖꯔ ꯒꯟ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯖꯣꯁꯤꯁꯨ ꯇ꯭ꯔꯥꯡꯀꯨꯂꯥꯏꯖꯔ ꯒꯟ ꯑꯗꯨ ꯂꯧꯕ ꯆꯠꯂꯤ ꯄꯥꯔꯊꯤꯕꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯄꯥꯜꯂꯤꯕ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯄꯥꯟꯗ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯁ꯭ꯀꯨꯜꯒꯤ ꯃꯅꯨꯡꯗ ꯂꯣꯏꯅ ꯀꯧꯁꯤꯜꯂꯤ ꯍꯩꯅꯥ ꯑꯗꯨꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯀꯦꯝꯄꯁ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯂꯩꯕꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯋꯥꯜ ꯃꯊꯛ ꯑꯗꯨꯗ ꯄꯥꯔꯊꯤꯕꯟꯁꯨ ꯍꯩꯅꯥꯁꯦ ꯀꯔꯝꯅ ꯐꯥꯗꯨꯅꯣ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯌꯥꯠꯇꯨꯅ ꯂꯩ ꯄꯥꯔꯊꯤꯕꯟꯅ ꯕꯣꯝ ꯃꯆꯥ ꯂꯪꯁꯤꯜꯂꯗꯨꯅ ꯍꯩꯅꯥ ꯑꯗꯨꯕꯨ ꯋꯥꯜ ꯑꯗꯨꯗꯒꯤ ꯆꯣꯡꯊꯣꯛꯈꯤꯗꯅꯕ ꯍꯣꯠꯅꯕꯅꯤ ꯄꯥꯔꯊꯤꯕꯟꯅ ꯖꯣꯁꯤꯗ ꯇꯥꯏꯃꯤꯡ ꯑꯁꯤ ꯆꯞ ꯆꯥꯔꯦ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯄꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯊꯤꯕꯟꯅ ꯖꯣꯁꯤꯗ ꯍꯥꯏꯔꯛꯏ ꯍꯩꯅꯥꯒꯤ ꯃꯉꯛꯇ ꯀꯥꯞ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯖꯥꯠ ꯊꯤꯕ ꯍꯦꯜꯂꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯒꯤ ꯂꯪꯁꯇ ꯀꯥꯞꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯑꯗꯨ ꯀꯨꯏꯅ ꯀꯥꯞꯅꯗꯕꯗꯒꯤꯗꯤ ꯇ꯭ꯔꯥꯡꯀꯨꯂꯥꯏꯖꯔ ꯒꯟ ꯑꯗꯣ ꯖꯥꯝ ꯑꯣꯏꯈꯤ ꯀꯥꯞꯄ ꯌꯥꯈꯤꯗꯦ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯁꯨ ꯍꯩꯅꯥꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯗꯣ ꯌꯦꯡꯗꯨꯅ ꯂꯩ ꯇꯧꯕꯇꯕꯨ ꯑꯉꯥꯡ ꯈꯔꯗꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯍꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯤꯟꯁꯤꯟꯕ ꯅꯪꯍꯧꯗꯦ ꯃꯈꯣꯏꯅ ꯇꯣꯏꯂꯦꯠꯇꯒꯤ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯍꯩꯅꯥꯅ ꯁꯂꯥꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯦ ꯄꯥꯔꯊꯤꯕꯟꯅ ꯖꯣꯁꯤꯗ ꯍꯥꯏꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯁꯤꯗꯨꯗꯒꯤꯅꯦ ꯃꯥꯒꯤ ꯁꯨ ꯂꯦꯁꯇꯣ ꯂꯧꯊꯣꯛ ꯑꯗꯨꯒ ꯆꯍꯤ ꯑꯃꯗ ꯇ꯭ꯔꯥꯡꯀꯨꯂꯥꯏꯖꯔ ꯑꯗꯨ ꯀꯤꯁꯟꯗꯨꯅ ꯑꯩꯉꯣꯟꯗ ꯂꯪꯉꯧ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯖꯣꯁꯤꯕꯨ ꯊꯥꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯔꯊꯤꯕꯟ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯩꯅꯥꯒ ꯃꯥꯌꯣꯛꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯔꯤꯕ ꯎ ꯑꯀꯪꯕꯒꯤ ꯃꯁꯥ ꯑꯃ ꯊꯦꯛꯂꯗꯨꯅ ꯍꯩꯅꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯊꯣꯝꯃꯤ ꯍꯩꯅꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯗꯨꯅ ꯂꯩ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯄꯥꯔꯊꯤꯕꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯄꯥꯔꯊꯤꯕꯟꯁꯨ ꯍꯩꯅꯥꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯎ ꯑꯗꯨꯅ ꯉꯥꯛꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯊꯤꯕꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯖꯦꯕꯂꯤꯟ ꯊ꯭ꯔꯣꯋꯔꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯣꯏꯅ ꯂꯪꯒꯦ ꯍꯥꯏꯗꯨꯅ ꯇ꯭ꯔꯥꯡꯀꯨꯂꯥꯏꯖꯔ ꯑꯗꯨ ꯀꯤꯔꯕ ꯃꯇꯨꯡꯗ ꯃꯄꯥ ꯇꯝꯅ ꯇ꯭ꯔꯥꯡꯀꯨꯂꯥꯏꯖꯔ ꯑꯗꯨ ꯂꯪꯁꯤꯜꯂꯝꯃꯤ ꯆꯩ ꯑꯁꯥꯡꯕꯗꯨꯁꯨ ꯍꯩꯅꯥꯅ ꯆꯤꯛꯊꯠꯇꯨꯅ ꯊꯤꯊꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯝꯅꯔꯛꯏ ꯃꯈꯨꯠ ꯂꯥꯝꯂꯗꯨꯅ ꯑꯇꯦꯛꯄ ꯇ꯭ꯔꯥꯡꯀꯨꯂꯥꯏꯖꯔ ꯃꯆꯤꯟ ꯑꯗꯨꯅ ꯍꯩꯅꯥ ꯑꯗꯨꯕꯨ ꯊꯤꯜꯂꯗꯨꯅ ꯋꯥꯟꯊꯍꯟꯈꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯩꯅꯥꯗꯒꯤ ꯀꯟꯈꯤ ꯍꯩꯅꯥ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯕ ꯖꯨ ꯑꯃꯗ ꯄꯨꯈꯤꯅꯕꯒꯤꯗꯃꯛꯇ ꯀꯦꯁ ꯑꯃꯗ ꯍꯥꯞꯆꯤꯟꯗꯨꯅ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ DFO ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯃꯌꯥꯝꯅ ꯋꯥ ꯂꯥꯎꯕꯒꯤ ꯗꯔꯀꯥꯔ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯇ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄ꯭ꯔꯦꯁꯀꯤ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯦ ꯃꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯅꯤꯡꯊꯤꯖꯅ ꯇꯧꯈꯤꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯕꯨ ꯍꯩꯅꯥꯗꯒꯤ ꯀꯟꯈꯤꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯃꯤꯌꯥꯏ ꯆꯦꯜꯂꯕ ꯐꯨꯔꯤꯠ ꯑꯉꯧꯕ ꯂꯤꯠꯄ ꯅꯨꯄꯥ ꯑꯗꯨꯅꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯉꯣꯟꯗ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯒ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯄꯥꯔꯊꯤꯕꯟꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯍꯩꯅꯥꯒ ꯄꯥꯔꯊꯤꯕꯟꯒ ꯅꯝꯅꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯒꯟꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯨꯗ ꯏ ꯈꯔ ꯇꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯦꯐꯦꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯑꯗꯣ ꯂꯧꯊꯣꯛꯑꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯗꯨꯗ ꯄꯤ ꯀꯔꯤꯒꯤꯅꯣ ꯐꯨꯔꯤꯠ ꯑꯁꯤ ꯏ ꯇꯩꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯅꯪꯒꯤ ꯅꯥꯇꯩꯃꯅ ꯎ ꯇꯥꯔꯒꯗꯤ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯐꯨꯔꯤꯠ ꯑꯅꯧꯕ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯗꯨꯗ ꯐꯨꯔꯤꯠ ꯑꯅꯧꯕ ꯑꯃ ꯄꯨꯍꯜꯂꯛꯑꯒ ꯃꯍꯥꯛꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯂꯗꯨꯅ ꯃꯍꯥꯛꯀꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯄꯥꯔꯊꯤꯕꯟꯅ ꯃꯍꯥꯛꯀꯤ ꯁ꯭ꯇꯥꯐ ꯑꯗꯨꯗ ꯍꯥꯏꯔꯦ ꯃꯗꯨꯒꯤ ꯐꯨꯔꯤꯠ ꯑꯉꯧꯕꯗꯣ ꯂꯣꯏ ꯅꯅꯝꯃꯅ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯅꯦꯅ ꯂꯤꯠꯅꯕꯒꯤꯗꯃꯛꯇ ꯄꯤꯔꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯐꯨꯔꯤꯠ ꯑꯗꯨ ꯂꯣꯏ ꯅꯅꯝꯃꯅ ꯀꯗꯥꯏꯗꯒꯤ ꯂꯩꯒꯦ ꯍꯥꯏꯕꯁꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁ꯭ꯇꯥꯐ ꯑꯗꯨꯗ ꯍꯪꯉꯤ ꯑꯗꯨꯕꯨ ꯑꯩ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯁ꯭ꯇꯥꯐ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯀꯂꯦꯛꯇꯔꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯁꯨꯄꯥꯔꯤ ꯄꯤꯔꯤꯕ ꯃꯤ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯏ ꯁꯨꯄꯥꯔꯤ ꯄꯤꯕ ꯍꯥꯏꯕꯗꯤ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯦꯛ ꯄꯤꯕ ꯍꯥꯏꯕꯅꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯀꯂꯦꯛꯇꯔ ꯑꯗꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯀꯟꯇ꯭ꯔꯦꯛ ꯄꯤ ꯍꯥꯏꯕꯁꯤ ꯄꯩꯁꯥ ꯄꯤꯔꯛꯂꯤꯕ ꯃꯤ ꯑꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯑꯩꯁꯨ ꯆꯦꯟꯅꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯅꯈꯣꯏꯁꯨ ꯀꯅꯥ ꯈꯪꯍꯟꯗꯕꯤꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟ ꯑꯣꯏꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯩꯁꯥꯒꯤ ꯃꯇꯥꯡꯗ ꯄꯜꯂꯨꯕ ꯃꯇꯝꯗꯗꯤ ꯄꯩꯁꯥ ꯑꯗꯨ ꯀꯣꯟꯅ ꯄꯤꯒꯦ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯃꯈꯣꯏ ꯄꯩꯁꯥ ꯑꯝꯇ ꯄꯥꯏꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯃꯤ ꯑꯗꯨ ꯍꯥꯠ ꯇꯥꯔꯒꯗꯤ ꯄꯩꯁꯥ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨ ꯄꯩꯁꯥ ꯐꯪꯗꯕꯗꯒꯤꯗꯤ ꯃꯈꯣꯏ ꯁꯥꯎꯕꯅ ꯂꯣꯏꯈꯤ ꯄꯥꯔꯊꯤꯕꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯁꯇ꯭ꯌꯥꯅ ꯃꯍꯥꯛꯄꯨ ꯐꯨꯔꯤꯠ ꯑꯇꯣꯞꯄ ꯑꯃ ꯂꯤꯠꯇꯨꯅ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯎꯏ ꯃꯗꯨꯗ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯦ ꯅꯪꯅ ꯁꯥꯎꯔꯤꯁꯦ ꯑꯩꯅ ꯐꯨꯔꯤꯠ ꯑꯇꯣꯞꯄ ꯑꯃ ꯂꯤꯠꯂꯛꯄꯒꯤꯔꯥ ꯐꯨꯔꯤꯠ ꯑꯗꯣ ꯀꯣꯐꯤ ꯍꯩꯖꯤꯟꯗꯅ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯍꯩꯅꯥ ꯐꯥꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯄꯣꯁט ꯇꯧꯔꯛꯑꯕꯅꯤꯅ ꯁꯇ꯭ꯌꯥꯁꯨ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯕꯅꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤꯗꯃꯛꯇ ꯂꯩꯈꯤꯕ ꯐꯨꯔꯤꯠꯅꯤ ꯑꯗꯨꯒ ꯅꯪꯅ ꯐꯨꯔꯤꯠ ꯑꯗꯨ ꯁꯂꯥꯛ ꯁꯥꯍꯜꯂꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯁꯨ ꯇꯥꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯃꯈꯣꯏ ꯑꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯂꯤꯠꯈꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯁꯥꯎꯕ ꯐꯔꯅꯤ ꯈꯜꯂꯗꯨꯅ ꯐꯨꯔꯤꯠ ꯑꯗꯨ ꯂꯤꯠꯇꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯁꯇ꯭ꯌꯥꯗꯤ ꯄꯣꯝꯗꯨꯅ ꯂꯩꯕꯅꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯕ ꯍꯩꯇꯕꯒꯤ ꯇꯥꯏꯞꯇ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯁꯨ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯁꯇ꯭ꯌꯥꯅ ꯄꯥꯔꯊꯤꯕꯟꯕꯨ ꯂꯛꯅꯕꯅꯤ ꯃꯍꯥꯛ ꯃꯣꯃꯣ ꯅꯛꯆꯗꯨꯅ ꯄꯥꯔꯊꯤꯕꯟꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯄꯥꯔꯊꯤꯕꯟ ꯑꯃꯁꯨꯡ ꯁꯇ꯭ꯌꯥ ꯃꯈꯣꯏ ꯑꯅꯤ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯤ ꯄꯥꯔꯊꯤꯕꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯁ꯭ꯀꯨꯜꯗ ꯆꯠꯂꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀ꯭ꯂꯥꯁ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯥꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯑꯅꯥꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯗꯒꯤ ꯉꯟꯇꯥꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯃꯈꯣꯏ ꯄꯨꯟꯅ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯑꯦꯅꯤꯚꯔꯁꯔꯤ ꯑꯗꯨ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯏ ꯃꯐꯝ ꯑꯗꯨꯗ ꯖꯣꯁꯤꯁꯨ ꯂꯥꯛꯏ ꯖꯣꯁꯤꯅ ꯄꯥꯔꯊꯤꯕꯟꯗ ꯌꯨ ꯊꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏ ꯑꯗꯨꯕꯨ ꯄꯥꯔꯊꯤꯕꯟꯅꯗꯤ ꯌꯨ ꯊꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯣꯁꯤꯅ ꯍꯥꯏꯔꯛꯏ ꯌꯨꯗꯣ ꯌꯥꯝꯗꯕꯅꯤ ꯍꯤꯗꯥꯛꯅꯤ ꯈꯔ ꯈꯤꯇꯪ ꯊꯛꯎꯒꯗꯧꯔꯒꯦ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯛꯏ ꯑꯁꯨꯛ ꯌꯥꯝ ꯍꯥꯎꯇꯕꯁꯤꯕꯨ ꯅꯈꯣꯏꯗꯤ ꯀꯃꯥꯏꯅ ꯊꯛꯏꯕꯅꯣ ꯃꯁꯤꯗ ꯇꯥꯛꯂꯤꯕ ꯑꯁꯤ ꯄꯥꯔꯊꯤꯕꯟ ꯑꯁꯤ ꯌꯨ ꯍꯥꯏꯕꯁꯤ ꯁꯨꯡꯊꯛ ꯊꯛꯇꯦ ꯍꯥꯏꯕꯁꯤ ꯇꯥꯛꯂꯤ ꯄꯥꯔꯊꯤꯕꯟꯅ ꯀꯟꯈꯤꯕ ꯍꯩꯅꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯍꯩꯅꯥ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯍꯩꯅꯥ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯗꯣꯃꯦꯁꯇꯤꯛ ꯑꯣꯜꯂꯦ ꯍꯥꯏꯕꯗꯤ ꯄꯥꯔꯊꯤꯕꯟꯅ ꯑꯁꯨꯃꯛ ꯌꯣꯛꯇꯨꯅ ꯂꯥꯛꯇꯕꯅꯤꯅ ꯄꯥꯔꯊꯤꯕꯟꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯅꯔꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯀꯔꯤ ꯃꯃꯤꯡ ꯊꯣꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯅ ꯊꯣꯟꯕ ꯃꯤꯡ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯖꯀꯔ ꯕꯥꯡꯒ꯭ꯔꯨ ꯍꯥꯏꯗꯨꯅ ꯍꯩꯅꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯊꯣꯜꯂꯤ ꯄꯥꯔꯊꯤꯕꯟꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯍꯩꯅꯥ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯀꯤꯕꯅ ꯊꯛ ꯊꯛ ꯅꯤꯛꯈꯤꯕꯅꯤ
ꯄꯥꯔꯊꯤꯕꯟꯒꯤ ꯃꯆꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁꯤꯗꯥꯔꯊ ꯀꯧꯏ ꯑꯁꯝꯕꯤꯗ ꯁꯤꯙꯨ ꯑꯃꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯦꯊꯤ ꯀꯧꯏ ꯍꯥꯏꯕꯗꯤ ꯆꯤꯟꯇꯨ ꯀꯧꯏ ꯆꯤꯟꯇꯨꯕꯨ ꯄꯥꯔꯊꯤꯕꯟꯅ ꯍꯩꯅ ꯑꯗꯨꯒ ꯈꯪꯅꯍꯜꯂꯤ ꯑꯁꯨꯝꯅ ꯍꯩꯅ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯒ ꯂꯣꯏꯅ ꯈꯪꯅꯍꯟꯕꯅꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯖꯦꯚꯂꯤꯟꯗ ꯌꯥꯝꯅ ꯁꯥꯟꯅ ꯂꯪꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯁꯥꯟꯅꯕ ꯃꯇꯝꯗꯁꯨ ꯍꯥꯏꯕꯗꯤ ꯁ꯭ꯄꯣꯔꯠ ꯌꯥꯎꯕ ꯃꯇꯝꯗꯁꯨ ꯃꯄꯥꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅꯗꯤ ꯊꯤꯡꯉꯤ ꯑꯗꯨ ꯃꯍꯥꯛꯅꯗꯤ ꯃꯆꯥꯅꯨꯄꯤꯗꯨ ꯅꯨꯡꯁꯤꯕꯅꯤꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯁꯤꯟ ꯑꯃꯗꯅ ꯒꯦꯡ ꯈꯨꯄꯨꯁꯤꯡꯗꯨꯅ ꯗꯨꯀꯥꯟꯁꯤꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯀꯅꯥ ꯂꯩꯒꯦ ꯀꯅꯥ ꯂꯩꯇꯒꯦ ꯍꯥꯟꯅ ꯌꯦꯡꯊꯣꯛꯂꯒ ꯗꯨꯀꯥꯟꯁꯤꯡ ꯑꯗꯨꯗ ꯇꯥꯜꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯂꯣꯏꯅ ꯃꯨꯟꯗꯨꯅ ꯄꯨꯔꯛꯏ ꯄꯥꯔꯊꯤꯕꯟꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯁꯤꯙꯨꯗ ꯋꯥꯔꯤ ꯑꯃ ꯂꯤꯗꯨꯅ ꯂꯩꯔꯝꯃꯤ ꯋꯥꯔꯤ ꯑꯗꯨꯗꯤ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯅ ꯁꯣꯔꯣꯛꯇ ꯃꯤ ꯀꯌꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯂꯩ ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯗ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯕꯗꯒꯤꯗꯤ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨ ꯆꯦꯟꯈ꯭ꯔꯦ ꯃꯍꯥꯛ ꯃꯐꯝ ꯑꯃꯗ ꯂꯣꯠꯈ꯭ꯔꯦ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯂꯣꯗ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤꯗꯤ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨ ꯅꯪꯅ ꯂꯣꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯅꯪꯅ ꯄꯥꯏꯔꯦ ꯅꯪ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯪꯉꯤ ꯅꯪꯅ ꯇꯧꯕ ꯌꯥꯔꯤꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯆꯦꯟꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯅꯁꯥꯅ ꯑꯇꯣꯞꯄ ꯀꯟꯗꯤꯁꯟ ꯑꯃ ꯁꯦꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯅꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯕу ꯇꯨꯝꯃꯨꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯛꯄꯗꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯃꯄꯥꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯨꯂꯤꯁ ꯑꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯄꯤꯔꯒ ꯀꯥꯞꯄꯨ ꯍꯥꯏꯒꯅꯤ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯕꯅꯤ ꯃꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯅꯪꯅ ꯀꯃꯥꯏꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯄꯨ ꯍꯥꯏꯗꯣꯔꯤꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯅ ꯃꯥꯕꯨ ꯀꯥꯞꯀꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯡꯃꯩ ꯀꯥꯞꯇꯥꯔꯒꯗꯤ ꯅꯪꯁꯦ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯣꯏꯔꯅꯤ ꯅꯪ ꯖꯦꯜꯗ ꯂꯩꯔꯅꯤ ꯃꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯟꯗꯤꯁꯟ ꯑꯃ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯄꯥꯗꯨꯅ ꯍꯥꯏ ꯃꯃꯥꯗꯨꯅ ꯊꯦꯡꯉꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯒ ꯇꯨꯝꯕ ꯆꯠꯍꯟꯈꯤ ꯁꯣꯝꯗꯅ ꯋꯥꯔꯤ ꯂꯤꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯒꯦꯡ ꯈꯨꯄꯨ ꯑꯗꯨꯅ ꯂꯝꯕꯤꯗ ꯂꯥꯛꯄ ꯒꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯟꯗꯨꯅ ꯃꯈꯣꯏꯗꯒꯤ ꯄꯩꯁꯥ ꯃꯨꯟꯕꯅꯤ ꯚꯦꯇꯤꯅꯔꯤ ꯗꯣꯛꯇꯔ ꯑꯃꯅ ꯀꯥꯔ ꯑꯃ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯥꯔ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯪꯁꯤꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯍꯜꯂꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯒꯤꯗꯤ ꯚꯦꯇꯤꯅꯔꯤ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯒꯥꯔꯤ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯃꯀꯣꯛ ꯈꯔ ꯆꯥꯛꯄ ꯅꯨꯄꯥꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥ ꯑꯗꯨꯗ ꯐꯣꯟ ꯂꯥꯛꯏ ꯐꯣꯟ ꯑꯗꯨ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅ ꯄꯥꯏꯈꯠꯂꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯗꯤ ꯚꯦꯇꯤꯅꯔꯤ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯐꯣꯟ ꯇꯧꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯣꯛ ꯆꯥꯛꯄ ꯅꯨꯄꯥ ꯑꯗꯨꯅ ꯄꯤꯕꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯑꯁꯤ ꯊꯝꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯐꯣꯟ ꯑꯁꯤꯒꯤ ꯄꯤꯟ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯇꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯣꯠꯁꯤꯟꯈꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯗꯣꯛꯇꯔ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ ꯇꯤꯝ ꯂꯤꯗꯔ ꯑꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕ ꯍꯥꯏꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯃꯦ ꯃꯔꯝ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯣꯈꯥꯗ ꯏꯟꯊꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯒꯥꯔꯤ ꯑꯗꯨꯕꯨ ꯗꯦꯗ ꯕꯣꯗꯤ ꯑꯗꯨ ꯍꯥꯞꯆꯤꯜꯂꯗꯨꯅ ꯂꯣꯈꯥꯗ ꯏꯟꯊꯈꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯁꯤꯙꯨꯅ ꯑꯩꯗꯤ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔꯗ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯃꯁꯤ ꯅꯠꯇꯅ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯅꯤꯡꯕꯅ ꯑꯃ ꯃꯥꯅ ꯇꯧꯅꯤꯡꯕꯅ ꯑꯃ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨ ꯒꯥꯔꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯁ꯭ꯀꯨꯜ ꯇꯝꯅ ꯄꯣꯔꯛꯏ ꯃꯆꯥꯗꯨꯅ ꯈꯟꯕꯗꯤ ꯑꯩꯅ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯃꯤꯕꯨ ꯍꯥꯠꯂꯕꯅꯤꯅ ꯒꯣꯔꯃꯦꯟꯅ ꯃꯉꯣꯟꯗ ꯄ꯭ꯔꯥꯏꯖ ꯄꯤꯔꯛꯀꯅꯤ ꯁꯤꯅꯤ ꯇꯟꯖꯥꯗꯨꯗ ꯁꯇ꯭ꯌꯥꯁꯨ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥ ꯊꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯠꯇꯣꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯨꯍꯣꯡꯕꯒꯤ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯆꯠꯄꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯏꯚꯤꯗꯦꯟꯁ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯁꯣꯏ ꯇꯧꯏ ꯁꯇ꯭ꯌꯥꯅ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯊꯤꯕꯟꯗ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯆꯥꯗꯕ ꯋꯥꯔꯤꯁꯤꯡ ꯑꯁꯦ ꯃꯇꯨꯡꯗ ꯂꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯁꯇ꯭ꯌꯥꯗ ꯍꯪꯕ ꯃꯇꯝꯗ ꯅꯆꯥꯅꯨꯄꯥꯒꯤꯅꯦ ꯕ꯭ꯔꯥꯎꯖꯤꯡ ꯍꯤꯁꯇ꯭ꯔꯤꯗꯨ ꯆꯦꯛ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯥꯎꯖꯤꯡ ꯍꯤꯁꯇ꯭ꯔꯤꯗꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯖꯤ ꯍꯥꯠꯀꯅꯤ ꯃꯇꯧ ꯀꯔꯝꯅ ꯍꯩꯅ ꯍꯥꯠꯀꯅꯤ ꯑꯁꯤꯒꯨꯝꯕ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯄꯥꯗꯨꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯣꯏꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯊꯤꯔꯤꯁꯤꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯛꯏ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯅ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯜꯂꯔꯣꯏ ꯁꯇ꯭ꯌꯥꯅꯁꯨ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯏ ꯐꯣꯔꯦꯁꯠ ꯑꯣꯐꯤꯁꯔꯗꯨꯗ ꯃꯤ ꯈꯔꯅ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤꯅꯤ ꯍꯥꯏꯕ ꯃꯀꯨ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯀꯨꯗꯨ ꯃꯈꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯥꯔꯛꯄꯅꯤ ꯁꯣꯛꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯚꯦꯇꯤꯅꯔꯤ ꯗꯣꯛꯇꯔ ꯑꯗꯨ ꯀꯧꯗꯨꯅ ꯌꯦꯡꯍꯟꯁꯤ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯚꯦꯇꯤꯅꯔꯤ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯉꯔꯥꯡ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯄꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯅ ꯐꯣꯔꯦꯁꯠ ꯔꯦꯟꯖꯔ ꯖꯣꯁꯤꯗ ꯐꯣꯟ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯐꯣꯔꯦꯟꯁꯤꯛꯀꯤ ꯃꯤꯅ ꯊꯤꯕ ꯃꯇꯝꯗꯗꯤ ꯚꯦꯇꯤꯅꯔꯤ ꯗꯣꯛꯇꯔ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯄꯅꯤ ꯁꯤ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯅꯥꯅꯕꯨ ꯃꯤ ꯍꯥꯠꯇꯣꯔꯤꯕꯅꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝꯁꯤꯗ ꯃꯤ ꯍꯥꯠꯂꯦ ꯍꯥꯏꯕꯁꯦ ꯇꯥꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯅꯪꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯗ ꯑꯩ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯁꯨ ꯖꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯐꯝ ꯑꯗꯨꯗ ꯚꯦꯇꯤꯅꯔꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗꯤ ꯃꯩꯅ ꯄꯨꯡꯆꯥꯛ ꯆꯥꯛꯇꯨꯅ ꯇꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯐꯪꯏ ꯖꯣꯁꯤꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯇ ꯀꯂꯦꯛꯇꯔ ꯍꯥꯠꯈꯤꯕꯗꯣ ꯑꯩꯈꯣꯏꯗꯤ ꯆꯨꯝꯅꯇꯒꯤ ꯔꯣꯕꯔꯤꯅꯦ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯍꯥꯠꯂꯤꯕ ꯃꯤꯍꯥꯠꯁꯤꯒ ꯌꯦꯡ ꯇꯥꯔꯒꯗꯤ ꯃꯁꯤ ꯀꯅꯥꯒꯨꯝꯕ ꯁꯤꯔꯤꯌꯦꯜ ꯀꯤꯂꯔ ꯑꯃꯗꯤ ꯂꯩꯕ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯖꯣꯁꯤꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯄꯥꯔꯊꯤꯕꯟꯁꯨ ꯃꯊꯥ ꯁꯥꯕ ꯍꯧꯏ ꯃꯍꯥꯛꯅ ꯀꯦꯐꯦꯗ ꯂꯥꯛꯇꯨꯅ ꯖꯣꯁꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯣ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ
नुमिदांगी मतमदा कैफे अदुना मचानुपी चिंतु लाक्तुना मपागा डांस तौमिनसु हाइदुना हाइरई मखोयनी सानमीनदुना कैफे अदुना लेबनी मतम अदु कैफे थोंलोंदगी मतमसु ओय मरम अदुना कैफे अदुगी स्टाफ अदुना थोंग अदु लोंसलमलगा क्लोज की बैनर अदु थेलमलगा महाक चंगक्तुना फिरोन होंदोकपा संखी महान ऐ संख्रबा मतुंगदा गेंग अदुगी मकोक चाकपा नुपादु मफम अदुना लाक्तुना महाक चॉकलेट कॉफी मथक्के हाइदुना हाइरई पार्थिबनदी बैनर असि उदब्रा क्लोज तौरे हाइदुना यामना व्यवहार हाइरई क्लोज तौरे हाइबा खुदिंगी कॉफी की चांग असि असुम असुम हेकले अहामदा अमा हाइरमी मथंग अनी मथंग अहुम सुम हाइरई उपाय लेत्रदुना कॉफी सेमनबैदमक्ता महान चंगे तौबा मिकुब अदुदा मखोई स्टाफ अदु सुलाई स्टाफ अदुना थोंग लोलबनी चलो हाइदुना इसौ लांगदुना हाइरपा मिकुब अदुदा तुमिन लैयो हाइदुना पार्थिबन हाई मरमदी पार्थिबन कोक चाकपा नुपादुगी मनाक्ता नोंमै अमा यावरे हाइबसे महाना खंगी मरम अदुना महाना माकी स्टाफ अदुबु तुमिन लैनबा हाइबनी अदुबु कोक चाकपा नुपादुना स्टाफ अदु फादुना नोंमैना नमदुना थमी रोबरी तौबा लाक्पनी खंदुना पार्थिबन महाकी कैफे अदुना तालिबा ngasi नोंमगी पैसासिंग अदु महाना नुपादुना लोइना पुरक्तुना सिनाबनी अदुबु महाना नुपीदुबु थालुउदी यारमदे मरमदी मा कॉफी थक्किदुनी हाइदुना निंगाई तौदुना लेरमी गेंग खुपुदुना कोक चाकपा नुपादु कराई चखरजानो कलिगुम महाना नाथै चालबा थबा अमगा तौरम तारगदी हाइदुना कोथि थिरदुना कैफे अदुगी मनुंगदा चंगई मखोइना मफम अदुदा चंगपा मतमदा टेबल अदुदा लेरिबा पैसादु उबदगिदी पैसादु फिखावदा हपचले अदुगा मखोइना चलसी हाइदुना कोक चाकपा नुपादुदा हारपा मतमदा मफम असिदा लेरिबा मिसिंग असिना अखोई सक लोइना खंखरे अमसुंग सीसीटीवी कैमरादा अखोई फुटेज लोइना यावरम लगनी मरम अदुना अखोइना मफम असिदगी चटके हाइतारगदी मफम असिदा लेरिबा मिसिंग असे लोइना हातबा याररोय हाइदुना हारे पार्थिबनसु चॉकलेट कॉफी दु सेमदुना मफम अदुदा चंगसलक्तुना कॉफी दु सेमनिंगे मिकुब अदुदा मफम अदुदा लेरिबा गेंग खुपुगी मिसिंग अदुना सर्वर संगदुना मखोइना वीडियो फुटेज अदु मुथतनबा होनै तंजा अदुदा कोक चाकपा नुपादुना नुपीदुबु नोंमैना कापके तौबा मिकुब अदुदा हाइबदी नुपीदुनासु पार्थिबनदा कनबियु हाइमनबदगी उपाय लेत्रदुना चा सेमलइबा जग अदुना नुपादुगी मकोक अदु थोमै नुपादु लेक्थदुना ताकी मखोल ताबदगी मफम अदुदा लेरिबा गैंगस्टर सिंग अदुसु पार्थिबनदा अटैक तौरी मफम अदुदा लेरिबा गैंगस्टर पुनमक पार्थिबनना यामना तमथीना फुरमी असुम फुनरपदगी उपाय लेत्रदुना गैंग लीडर अदुना पार्थिबनगी स्टाफदुबु थांगना नमदुना थमी पार्थिबनदी कोक चाकलिबा नुपादुबु हातके तौबनी अदुबु कोक चाकपा नुपादु थादोक्तबा तारगदी नुपीसी हातकनी हाइदुना गेंग लीडर अदुना हायरकपदगी पार्थिबनना मकोक चाकपा नुपादुबु थादोखी गेंग लीडर अदुना पार्थिबनबु हानबैदमक्ता हाइरे अदुबु मकोक चाकपा नुपादुनादी पार्थिबनगी मचानुपीदुगी मनादा चंगसिन्दुना पार्थिबनगी मचानुपीदुबु हानबा होनरे पार्थिबनगी मचानुपीदु सीबा तारे हाइदुना पार्थिबनना थरोमारो ओलदुना तारिबा नोंमै अदु खुलदुना मफम अदुरा लेरिबा मिसिंग अदुबु लोइना नोंमैना कापतुना हाली माना कापलिबा मोंग सिजु हेडशॉट ngathani पार्थिबन मफम अदुदा महाना तौरिबसे करिनो हाइदुना खंदुना लेरमी अंगांग अदुबु महाना महाकी स्टाफ अदुदा सेननबैदमक्ता हाइरे मफम अदुदा पुलिस क्या थोमजलक्तुना पार्थिबनबु मफम अदुदगी हत्करी तौदुना पुनसिन्दुना पुलिस स्टेशन तमना पोरे पार्थिबनसु फुना सैनबा तौबनिने महाकसु खरदि सोखिबनी मरम अदुना महाक हॉस्पिटल लाकनबा लाई हॉस्पिटल अदुदा करिसु तौरो हाइदुना पार्थिबन ज्ञान तारखी मचानुपीदुसु थोलिबा थौदोदुदा ट्रॉमा अमा ओइबदगी महाक डॉक्टरदा साइकियाट्रिस्ट येंबा लाई डॉक्टर अदुना अंगांग असि कसुक तौरे पुखिबा यानी अदु वाखन नुंगाइहलो हाइदुना हारि सोम नाकनदी पार्थिबन अमसुंग महाकी नुपी सत्या वारि सनादुना लै पार्थिबनगी नुपीने हारि थोलिबा थौदोसे नंगनने नरा लै हाइदुना खंजगनु कनागुम मिसक अमा ओइतारगसु असुमना तौरंगनी सेल्फ डिफेंस ने हाइदुना हारि सत्यासी उकिन ओइबनी मरम अदुना कोर्ट आइना लोबनी गेंगे हाइदुना सु हारि पार्थिबन हारि थोलिबा थौदोदो आई करमना थोखिमनो खंदे आइगी चानुपीदा महान अटैक तौके तौरपदा थोखिबनी तंजादुदा जोशी लाई जोशीना हारि मपानदा पुलिस क्या लाए नंगबु लौबा लाक्लिबनी ngahang ai khoibabudi yagani मधु सत्यान हारि थोलिबा थौदोसिदा महाबु फादबदी यारोइदब्रा महान हालिबसे मी मंगानि मरम अदुना महापु पुलिस स्टेशन पुदबा यारोइ हाइदुना हारि कोर्ट महाक लाली चुम्मी हाबसे थेंनरबा मतुंगदा अखोइना खंगदबनी हाइदुना पार्थिबनबु पुलिस स्टेशन तमना पुखी कोर्ट पब्लिक प्रोसिक्यूटर अदुना हारि महान काखिबा नोइ मरु असे यामना चुम्ना काखिबनी मसी प्रोफेशनल अमना काबनी हाबिदी हेडशॉट ngaktani जस अदुना हारि महापु अचम्ब मिसिंगा नोमै काबिना हंदुना महाकी हाइथो सिंथोइबसी कयाम हाइरिबनो यंगथोरो हाइदुना पुलिस सिंगना महापु नोमै काफमदा पोरे मफम अदुना मिचम सिंगदु नोमै पिरदुना नोमै काफनमनी अदुबु मखोइदी किदुना नोमै दु कापी अदुबु पार्थिबन कापकु मतमददी बुलसाइज लोइना कापनी मरम अदुना पिस्तोल अदु पिउ हाइदुना अमु हाइरे पिस्तोल अदु सु काप मतमदा बुलसाइज लोइना कापी
ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈꯤ ꯁꯣꯝꯅꯥꯀꯟꯗꯗꯤ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯕꯣꯗꯤ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯕꯣꯗꯤ ꯑꯁꯤ ꯇꯨꯃꯤꯟꯅ ꯃꯣꯛꯇꯒꯤ ꯂꯧꯊꯣꯔꯛꯄꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯃꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯕꯨ ꯍꯥꯠꯇ꯭ꯔꯤ ꯐꯥꯎꯕ ꯑꯩ ꯃꯩ ꯊꯥꯔꯣꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯔꯊꯤꯕꯟꯕꯨ ꯊꯤꯕ ꯍꯧꯔꯛꯏ ꯁꯣꯝꯅꯥꯀꯟꯗ ꯖꯦꯜ ꯑꯗꯨꯗ ꯄꯥꯔꯊꯤꯕꯟꯒꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯎꯀꯤꯜ ꯂꯥꯛꯇꯨꯅ ꯅꯪ ꯀꯔꯤꯁꯨ ꯈꯟꯒꯅꯨ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯁꯦꯜꯐ ꯗꯤꯐꯦꯟꯁꯇ ꯍꯥꯠꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯒꯦꯡ ꯂꯤꯗꯔꯅꯤ ꯅꯪ ꯀꯔꯤꯁꯨ ꯅꯔꯥ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯄꯤꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯃꯥꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯑꯩꯅ ꯅꯤꯡꯊꯤꯅ ꯁꯦꯟꯅꯔꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯋꯥꯒꯅꯨ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯈꯤ ꯀꯣꯔꯠꯇ ꯀꯦꯁ ꯊꯦꯡꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯎꯀꯤꯜ ꯍꯥꯏꯕꯗꯤ ꯄꯥꯔꯊꯤꯕꯟꯒꯤ ꯎꯀꯤꯜꯅ ꯍꯥꯏꯔꯦ ꯂꯝ ꯑꯁꯤꯗ ꯍꯩꯅꯥ ꯑꯃ ꯂꯥꯛꯈꯤꯕꯅꯤ ꯍꯩꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯃꯁ꯭ꯋꯥꯏ ꯐꯥꯎꯕ ꯃꯥꯡꯒꯅꯤ ꯍꯥꯏꯕꯒꯁꯤ ꯃꯍꯥꯛꯅ ꯈꯟꯗꯅ ꯍꯩꯅꯥ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯀꯟꯈꯤꯕꯅꯤ ꯍꯩꯅꯥ ꯑꯗꯨꯕꯨ ꯍꯥꯠꯄꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯁꯥ ꯉꯥ ꯅꯨꯡꯁꯤꯕ ꯃꯤꯅꯤꯅ ꯍꯩꯅꯥ ꯑꯗꯨꯕꯨ ꯍꯥꯠꯈꯤꯗꯦ ꯃꯍꯥꯛꯅ ꯇ꯭ꯔꯥꯡꯀꯨꯂꯥꯏꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯍꯩꯅꯥ ꯑꯗꯨꯕꯨ ꯀꯟꯈꯤꯕꯅꯤ ꯁꯥ ꯉꯥꯕꯨ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯀꯔꯝꯅ ꯃꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯇꯣꯔꯤꯕꯅꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯥꯔꯊꯤꯕꯟꯅꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯟꯅꯕ ꯍꯣꯠꯅꯖꯕꯅꯤ ꯃꯁꯥꯃꯛꯁꯨ ꯁꯦꯜꯐ ꯗꯤꯐꯦꯟꯁꯇ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯈꯣꯏꯁꯦ ꯑꯆꯝꯕ ꯃꯤꯁꯨ ꯅꯠꯇꯦ ꯒꯦꯡꯁꯇꯔ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁꯇ ꯃꯍꯥꯛꯅ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨ ꯍꯥꯠꯄꯅꯤꯅ ꯃꯔꯥꯜ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯖꯁ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯕꯨ ꯁꯦꯜꯐ ꯗꯤꯐꯦꯟꯁꯇ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯅ ꯁꯨꯀꯟꯈꯤꯕ ꯑꯃꯁꯨꯡ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯕꯨ ꯍꯥꯠꯈꯤꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯗ ꯑꯦꯋꯥꯔꯗ ꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯕꯨ ꯃꯔꯥꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯥꯗꯣꯔꯛꯏ ꯃꯍꯥꯛꯅ ꯀꯣꯔꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥꯒꯤ ꯃꯤꯁꯤꯡꯅ ꯃꯥꯕꯨ ꯐꯣꯇꯣ ꯀꯥꯞꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯊꯤꯕꯟꯅꯗꯤ ꯃꯃꯥꯏ ꯑꯗꯨ ꯂꯣꯠꯂꯗꯨꯅ ꯀꯥꯔ ꯃꯅꯨꯡꯗ ꯇꯣꯡꯉꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯏ ꯃꯆꯥꯅꯨꯄꯥꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯊꯛꯀꯤ ꯅꯪꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯑꯩꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯥꯏꯕꯗꯣ ꯀꯥꯞꯄꯣꯏꯗꯕꯅꯤ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯇꯥꯔꯒꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯨꯕ ꯃꯇꯝꯗ ꯃꯤ ꯍꯥꯜꯂꯨꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯄꯥꯗꯨꯅ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯁꯇ꯭ꯌꯥꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯃꯍꯥꯛꯀꯤ ꯀꯂꯤꯛ ꯑꯃꯅ ꯍꯥꯏꯔꯦ ꯅꯪꯒꯤ ꯅꯨꯄꯥꯅ ꯍꯥꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯒꯦꯡꯁꯇꯔ ꯀꯥꯡꯕꯨꯅꯤ ꯃꯈꯣꯏ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯊꯥꯖꯕ꯭ꯔꯥ ꯅꯈꯣꯏꯗ ꯑꯦꯇꯦꯛ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯛꯏ ꯃꯨꯝꯕꯥꯏꯗꯅ ꯄꯥꯔꯊꯤꯕꯟꯒꯤ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯍꯥꯏꯕꯗꯤ ꯃꯦꯗꯤꯌꯥꯅ ꯀꯣꯔꯠ ꯃꯃꯥꯡꯗ ꯀꯥꯞꯈꯤꯕ ꯐꯣꯇꯣ ꯑꯗꯨ ꯌꯦꯡꯂꯗꯨꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯊꯪ ꯃꯊꯪ ꯄꯥꯎ ꯄꯤꯅꯔꯛꯏ ꯁꯇ꯭ꯌꯥꯗ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯦ ꯑꯩ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯀꯣꯐꯤ ꯁꯣꯞ ꯑꯗꯨꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯄꯥꯔꯊꯤꯕꯟꯁꯤ ꯍꯧꯖꯤꯛ ꯈꯣꯟꯖꯦꯜ ꯑꯃꯇ ꯇꯥꯕ ꯌꯥꯗꯦ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯍꯥꯛ ꯌꯨꯝꯗ ꯂꯩꯕꯗꯁꯨ ꯂꯩꯐꯝ ꯈꯪꯗꯦ ꯃꯊꯟꯇ ꯄꯪꯀꯤꯗ ꯀꯤꯔꯝꯃꯤ ꯄꯥꯔꯊꯤꯕꯟ ꯏꯃꯨꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯤꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨ ꯆꯪꯉꯛꯇꯨꯅ ꯅꯪꯅ ꯊꯤꯔꯤꯗꯣ ꯀꯩꯅꯣ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯔꯦ ꯅꯪꯅ ꯀꯦꯐꯦꯗ ꯆꯠꯇꯕ ꯑꯗꯨꯒ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯅꯆꯥꯅꯨꯄꯥꯁꯨ ꯁ꯭ꯀꯨꯜꯗ ꯑꯝꯇ ꯊꯥꯗꯦ ꯃꯈꯣꯏꯁꯨ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯥ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯦ ꯀ꯭ꯋꯥꯔꯦꯟꯇꯤꯟ ꯇꯧꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯃꯈꯣꯏꯒꯤ ꯃꯁꯛꯁꯤꯡ ꯑꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯄꯥꯟ ꯈꯔ ꯊꯣꯛꯎꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯕꯨꯁꯨ ꯄꯨꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯊꯤꯕꯟꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯅꯈꯣꯏ ꯀꯔꯤ ꯄꯥꯝꯃꯤ ꯑꯩ ꯀꯩꯊꯦꯜ ꯆꯠꯀꯅꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯁꯨ ꯏꯟꯅꯔꯛꯀꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯈꯣꯏꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩꯁꯤꯡ ꯂꯩꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯥꯔꯊꯤꯕꯟꯁꯨ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯣꯁꯤꯅ ꯄꯥꯔꯊꯤꯕꯟꯗ ꯐꯣꯟ ꯇꯧꯔꯛꯏ ꯅꯪ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯛꯏ ꯑꯩ ꯀꯩꯊꯦꯜꯗ ꯐꯦꯃꯤꯂꯤꯒ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯣꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯀ ꯇꯧꯕ ꯂꯩꯕ꯭ꯔꯥ ꯃꯗꯨꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯍꯪꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯣꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃ ꯂꯥꯛꯏ ꯒꯦꯡꯁꯇꯔ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯕꯨ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯊꯥꯔꯛꯂꯕꯅꯤ ꯅꯨꯄꯥꯗꯨꯒꯤ ꯒꯦꯡ ꯈꯨꯄꯨꯗꯨꯁꯨ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯑꯁꯤ ꯑꯩ ꯍꯥꯟꯅꯗꯤ ꯐꯪꯕꯅꯤ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯇꯕꯅꯤ ꯑꯩꯅ ꯀꯣꯟꯅ ꯄꯥꯎ ꯑꯁꯤ ꯐꯪꯉꯛꯄꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯇꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯅꯤꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯉꯛꯇ ꯊꯧꯔꯤꯅ ꯊꯨꯔꯗꯨꯅ ꯄꯨꯟꯗꯨꯅ ꯊꯝꯃꯤ ꯑꯗꯨ ꯄꯥꯔꯊꯤꯕꯟꯅ ꯊꯥꯡ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯊꯧꯔꯤ ꯑꯗꯨ ꯀꯛꯊꯠꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯐꯨꯊꯕ ꯍꯧꯔꯛꯏ ꯃꯅꯥꯎ ꯅꯨꯄꯥꯗꯨꯅ ꯅꯪ ꯑꯃꯁꯨꯡ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯅꯤꯡ ꯇꯧꯔꯛꯏ ꯑꯗꯨꯕꯨ ꯄꯥꯔꯊꯤꯕꯟꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯒ ꯑꯁꯨꯝ ꯐꯨꯔꯛꯄꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗු ꯎꯄꯥꯏ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ ꯁꯇ꯭ꯌꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯥꯔꯊꯤꯕꯟꯕꯨ ꯈꯥꯝꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯊꯤꯕꯟ ꯈꯥꯝꯕ ꯌꯥꯈꯤꯗꯦ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯗꯨꯅ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯄꯥꯔꯊꯤꯕꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ
तवे कंप्लेन तब मतम अदुदा महाक युमदा हंसे हाबसे सुंया याखिदे सत्याना चलसी हादुन हाबा मतमदा महाक याखिदे तंजा अदुदा ऑफिसर अदु लाप मिकुब अदुदा आइगोंदा अटैक तौरक्तिबसि करिमते एक्शन लौरिदब्रा मदु पुलिस ऑफिसर अदुन हारे नंगी कंप्लेन सिंग अदो मसिदा इशलमो अदुगा चक्रो हादुना याम उसितना महाक केबिन अदु चंखी पार्टिबन सावदुना केबिन अदु चंगक्तुना महान चौकी अदु लंखायदुन हारे हप्ता अनिगी ममांगना नोमै कामनखिबा अदुदा सिखिबा मिसक अमगी बॉडी अदु मोक्तगी मांगख्रे हाबसे अखोइना पाव फंगबदगी नंगोंदा हाना अलर्ट तौख्रबनी मदु ओइदुनसु नहाना करिमते एक्शन लौखिदे मसि वासि कनाना हारिनो हादुना ऑफिसर अदुना हारे नंगी फॉरेस्ट ऑफिसर अदुना हारे हादुना करेमना अदुना हारे पार्टिबन हारे आइगी चानुपी हात के तब मिकुबदुदा आइना महाक हातखिबनी मसिदा करी आइगी गिरालनो करिगुंबा खुलाई पाइबा पुलिस ऑफिसर अमा नत्रगना पुलिस अमा आइगी युमदुदा सिक्युरिटी ओइना लेत्रि फावबा आइ मफम मसिदा चलो हादुना पार्टिबन फमदुना लै ऑफिसर अदुना दि नंग करी ओइरिगे नंगोदा कदोबगी सिक्युरिटी पीदुनो हादुना हारे सरकार ने पीयु हारकान पीगदमनी मदुनदना पंपीदा पीबा यादे हादुना पार्टिबन बु मफम मदुगी चिंथोरक्तुना पोलाई नंग करी ओइदना नंगोदा सिक्युरिटी पीदुरके नंगनि सुमनदगी चायो ममीनी हादुना याम उसितन हारे तंजादुर पुलिस ऑफिसर दुसुलाई फॉरेस्ट ऑफिसर दुगला फमिकुबदुदा पुलिस अदुन हारे मसिगी नुपा सिबु योंगने महागासी मखोल ताबद किजे मरमदुना सिक्युरिटी पीओए पुलिस ऑफिसर अमा मागी थोंगाना थमोये ऑफिसर अदुना अहिंग चुपा मखोय मतै मनाव अनि तुमिनबा दुबु सांगनबने ना हारिबनी हादुना करेमनरे वाहे दु ताबदगिदी पार्टिबन सावल मै होकी महाना पुलिस ऑफिसर दुगी गला पायदुना महान सुम इंथोरक्तुना पुलिस स्टेशन की ममांग अदुदा महान गला पायदुना नमदुना लै मफम अदुदा मीडिया की मी क्या सुलैरिबनी जोशीने मखोयबु खामदोई पुलिस ऑफिसर अदुसु हुमांग कांगदुना लोंदा तादुना चौकीदुना लैबनी जोशीने पार्टिबन की मनादा संगलक्तुना हारे करिनो नंग तौरिदुपो नंगमु ngawrapro नंगोन अटैक तौरे हाबगी खुदम अमता लेते नंगोन खितंग सोप फाव लेते हादुना हारे वाहे दु ताबदगी पार्टिबना फुनाबदा सिनखिबा एविडेंस ओइरिबा खुलाय पुलिस अदुना पुथोहलक्तुना महागना जोशीदा पीरदुना महाकी मनगंदा सोहनबैदमुक हारे जोशीनादी तौनिंगदबनी अदुबु नमदना तौ हाबदगिरी जोशीना खुलाय अदुना पार्टिबन की मनगन अदुना लेनखिबनी पार्टिबन जो सोकलबनीना महाना जज की मनाक्ता लाक्तुना ऐसे सोकले अटैक तौरे मरम अदुना सिक्युरिटी पीबियु हादुना हारे जज अदुसु सिक्युरिटी पीबगी वाफम अदु याय तबदबु पार्टिबन हारे महाकी सिक्युरिटी सी महाकी खुंगंगदी हाबदी हैदराबादगी अमा पुहनबिरो ऐ स्वाइगी मीसिंग असि थाजदे हादुना हारे जज अदुना पार्टिबन हारेबु वाफम अदुसु याखी पार्टिबन गेट सेमनिगे मिकुब अदुदा नेपोलियन कौबा याम सीनियर ओइरबा पुलिस ऑफिसर अमा मफम अदुदा लाई महाना पारक्लिबा नोंमै सिसु याम आउटडेटेड ओइरबा नोंमैनी मतौ अदुदा पार्टिबन ngakpana loikhi mal imung chakpa matamdasu maki imung manungi mising adusu ngakpana loikhi पार्टिबन जोशी द फोन तौदुना नंग थारक्लिबा मिसिबु कमाय तौबा मिनो हायदुना हांगी मदुदा पार्टिबन जोशी ने हारे नंगनदी हाई रैंकिंग ऑफिसर हागी बताइने हाई रैंकिंग ऑफिसर हाबसे नंग नखोई खुंगंग अदुदा हारकपनिना महान ओइबनी मरम अदुना महाकबु थारक्लिबनी माकी रेकॉर्ड लैबनी माल मी यांखै कासी मथंदना लाकपा ngamखिबनी हायदुना हारे उपाय लेत्रदुना नेपोलियन दु अदुमक मखोगी सिक्युरिटी तहानबा ताखी महाक्ति युम ngakलिबनी हायदुना नुमिदांगासे अदुमक तुमदुना लैथोई पार्टिबन जो मसा खरा फगलकपदगी महाक कैफे अदुना लाकी मफम अदुना टेक कायदुना लैरिबा फर्नीचर क्या अदुबु अनोबो लोइना सिल्ली मी क्या लाख मरक अदुदा नुपा अमना पार्टिबन फोटो कापतुना लैबनी पार्टिबन दी नुपा अदुबु कनारो कोइतान तानदुना हंगी अदुबु महाक सोरोक लांथोखिदुना मफम अदुदगी चतखि फोटो अदु अमा अमदगी सुम थानरकपदगिदी हैदराबाद लैबा दास एंड को हाइबा टोबेको फैक्टरी दुगी मपु ओइरिबा एंटोनियो अमसुंग हेरोल दास की गैंग खुपुगी मनाक्ता यौरई फोटो अदु अहामददी हेरोल ने येंगमनी हेरोल दास महाकी मीसिंग अदुबु थाखरदुना यामना कुइना लैखरबा लियो के फोटो अदु पुथोकनाबगीदमक्ता हारकपनी लियो सि मखोइनदी सीख्रे हायदुना खनबनी हानगी लियो के फोटो अदु थुगारदुना हाबदि मिसेल अदु मोलाबनी थुगारदुना फोटो अदुदा महान मकोइ येखिनदुना येंगबा मतमददी पार्टिबन अमसुंग लियोगी मसक असि चप मानरमी सोमनाकनदी पार्टिबन सु करिगुंबा खरा फतनुंगदा थोपा याय हादुना महान लांग क्या सादुना खुलाई क्या सादुना लैबगी मोंग सिसु अखोइन उबा फंगी हेरोल महाकी मयाम्बा एंटोनी दास की मनाक्ता फोटो अदु पोरक्तुना येंगहलमी एंटोनी सु यामना ngakतुना फोटो अदु येंगदुना लैबनी मखोइनी वाई सानदुना लै करिगुंबा पार्टिबन असि लियो ओइतारगदी महापु लौरुनबैदमक्ता मखोइगी मी क्या थासिगे हादुना हारै एंटोनी हारै करिगुंबा फोटो असिदा यावरिबा मिसक असिना पार्टिबन ओइतारगदी मी मरी खक थारगसु यागनी अदुबु लियो ओइरम तारगदी मी चनी हेना थारसु चमरी हेना थारसु अवाटपो ओइदोरिबनी हादुना हारै असुम तौदुना एंटोनी दास अमसुंग हेरोल दास की मखोइगी मी सिंगल लोइनना सिमला तमना पार्टिबन थीबा लाई
ꯄꯥꯔꯊꯤꯕꯟꯕꯨ ꯀꯦꯐꯦꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯆꯥꯕꯗꯨꯅ ꯅꯨꯄꯤꯁꯤꯅ ꯑꯗꯣꯕꯨ ꯉꯁꯥꯏꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯄꯥꯔꯊꯤꯕꯟꯅ ꯈꯪꯌꯦꯡ ꯌꯦꯡꯊꯣꯛꯎꯕꯗꯒꯤꯗꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯄꯩꯁꯥ ꯍꯥꯞꯐꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯄꯥꯔꯊꯤꯕꯟꯒꯤ ꯆꯥꯕꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ ꯅꯨꯄꯥ ꯑꯃꯁꯨ ꯉꯁꯥꯏꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩ ꯀꯔꯤ ꯆꯥꯁꯤꯒꯦ ꯀꯔꯤ ꯊꯛꯁꯤꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯔꯤꯝꯇ ꯈꯨꯝꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯊꯤꯕꯟ ꯑꯗꯨꯁꯨ ꯅꯨꯄꯥꯗꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯦꯟꯇꯣꯅꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯀꯣꯐꯤ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯤꯅꯤꯗꯤ ꯀꯌꯥꯝ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯗꯨ ꯅꯪꯅ ꯂꯣꯏꯅ ꯈꯪꯕꯅꯤ ꯍꯥꯏꯗꯨꯅ ꯑꯦꯟꯇꯣꯅꯤꯅ ꯄꯥꯔꯊꯤꯕꯟꯗ ꯍꯥꯏꯔꯛꯏ ꯑꯗꯣꯝꯅ ꯆꯤꯅꯤ ꯀꯌꯥꯝ ꯂꯧꯔꯤꯕꯅꯣ ꯈꯣꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗꯦ ꯃꯔꯝ ꯑꯗꯨꯅ ꯀꯌꯥ ꯂꯧꯗꯨꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯑꯦꯟꯇꯣꯅꯤꯅꯗꯤ ꯄꯥꯔꯊꯤꯕꯟꯁꯤ ꯂꯤꯑꯣꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯄꯥꯔꯊꯤꯕꯟꯅꯗꯤ ꯑꯩ ꯂꯤꯑꯣ ꯅꯠꯇꯦ ꯑꯗꯣꯝꯅ ꯃꯤ ꯑꯇꯣꯞꯄ ꯑꯃꯕꯨ ꯑꯩ ꯃꯥꯟꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦꯟꯇꯣꯅꯤꯅ ꯆꯨꯔꯨꯞ ꯊꯛꯀꯦ ꯇꯧꯏ ꯆꯨꯔꯨꯞ ꯑꯗꯨ ꯄꯨꯊꯣꯔꯛꯏ ꯆꯨꯔꯨꯞ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯕ꯭ꯔꯦꯟ ꯑꯁꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪꯅ ꯁꯥꯒꯠꯂꯝꯕ ꯕ꯭ꯔꯦꯟꯅꯤ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯗ ꯍꯥꯏꯔꯛꯏ ꯑꯩ ꯃꯗꯨꯒꯤ ꯆꯨꯔꯨꯞ ꯑꯗꯨ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯦꯟ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯍꯅꯤ ꯕꯦꯖꯔ ꯍꯥꯏꯗꯨꯅ ꯊꯣꯟꯕꯅꯤ ꯅꯪꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯍꯅꯤ ꯕꯦꯖꯔ ꯑꯃꯕꯨ ꯇꯥꯟꯅꯕ ꯃꯇꯝꯗ ꯐꯪꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯣꯐꯤ ꯊꯛꯅ ꯀꯔꯤ ꯆꯥꯒꯦ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯕꯤꯜ ꯄꯣꯔꯛꯑꯣꯔꯥ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯅꯗꯤ ꯅꯪꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯃꯛ ꯍꯥꯏꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯦꯟꯇꯣꯅꯤꯅ ꯄꯥꯔꯊꯤꯕꯟꯗ ꯍꯥꯏꯔꯛꯏ ꯄꯥꯔꯊꯤꯕꯟꯅꯗꯤ ꯑꯩ ꯂꯤꯑꯣ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯦꯟꯇꯣꯅꯤꯅꯗꯤ ꯊꯥꯖꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯃꯍꯥꯛꯅ ꯌꯨ ꯄꯨꯊꯣꯛꯇꯨꯅ ꯊꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯊꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯊꯣꯔꯛꯈꯤꯕ ꯌꯨ ꯑꯗꯨꯗꯤ ꯂꯤꯑꯣꯅ ꯌꯥꯝꯅ ꯄꯥꯝꯅ ꯊꯛꯑꯝꯕ ꯌꯨ ꯑꯗꯨꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯦꯟꯇꯣꯅꯤꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯦꯟꯇꯣꯅꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯪ ꯑꯁꯤ ꯂꯤꯑꯣꯅꯤ ꯍꯥꯏꯗꯨꯅ ꯀꯟꯐꯦꯁ ꯇꯧꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯦꯟꯇꯣꯅꯤꯁꯨ ꯌꯥꯝꯅ ꯀꯥꯡꯅ ꯆꯠꯈꯤ ꯑꯃꯁꯨꯡ ꯄꯥꯔꯊꯤꯕꯟꯁꯨ ꯌꯥꯝꯅ ꯉꯛꯅ ꯂꯩꯍꯧꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯖꯣꯁꯤꯅ ꯂꯥꯛꯑꯝꯃꯤꯕ ꯃꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯤꯗꯣꯛꯂꯗꯨꯅ ꯄꯥꯔꯊꯤꯕꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯄꯥꯔꯊꯤꯕꯟ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯂꯩꯕꯅꯤ ꯃꯗꯨ ꯖꯣꯁꯤꯅ ꯍꯥꯏꯔꯛꯏ ꯂꯥꯛꯑꯝꯃꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯦꯟꯇꯣꯅꯤ ꯗꯥꯁ ꯀꯧꯕꯅꯤ ꯃꯍꯥꯛꯀꯤ ꯐꯦꯛꯇꯔꯤ ꯑꯃ ꯂꯩ ꯗꯥꯁ ꯑꯦꯟ ꯀꯣ ꯍꯥꯏꯗꯨꯅ ꯀꯧꯏ ꯐꯦꯛꯇꯔꯤ ꯑꯁꯤ ꯃꯍꯥꯛꯅꯦ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯍꯦꯔꯣꯜ ꯗꯥꯁꯅꯦ ꯑꯃꯁꯨꯡ ꯂꯤꯑꯣꯒꯅ ꯆꯂꯥꯏꯕꯅꯤ ꯑꯦꯟꯇꯣꯅꯤꯒ ꯍꯦꯔꯣꯜꯒꯗꯤ ꯃꯁꯛ ꯈꯪꯅꯩ ꯑꯗꯨꯕꯨ ꯂꯤꯑꯣ ꯍꯥꯏꯕꯁꯤꯗꯤ ꯃꯁꯛ ꯈꯪꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯂꯤꯕ ꯃꯇꯝꯗ ꯄꯥꯔꯊꯤꯕꯟꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯍꯣꯇꯦꯜꯗ ꯂꯥꯛꯇꯨꯅ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯆꯨꯔꯨꯞ ꯀꯥꯝꯁꯤꯜꯂꯝꯕ ꯃꯤꯗꯨꯒꯤ ꯃꯥꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯩꯅ ꯀꯩꯗꯧꯕꯩ ꯈꯪꯅꯤꯡꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯇ꯭ꯌꯥꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯖꯣꯁꯤꯅ ꯍꯥꯏꯔꯛꯏ ꯂꯤꯑꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯦ ꯑꯦꯟꯇꯣꯅꯤ ꯗꯥꯁꯀꯤ ꯃꯆꯥꯅꯨꯄꯥꯅꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯊꯕꯛ ꯑꯃ ꯇꯧꯔꯝꯂꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯈꯔ ꯑꯃꯅꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯤꯟ ꯑꯁꯤ ꯑꯦꯟꯇꯣꯅꯤꯗ ꯂꯥꯛꯏ